ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤ ꯊꯔꯣꯏ ꯊꯣꯡꯉꯦ ꯁ꯭ꯅꯦꯜ ꯑꯗꯨꯒ ꯁꯤꯅ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨꯗ ꯇꯨꯅꯤꯡꯈꯣꯛ ꯊꯥꯛꯄ ꯑꯗꯨꯗꯤ ꯃꯍꯥꯎ ꯌꯦꯡꯖꯔꯒꯦ ꯊꯔꯣꯏꯁꯤ ꯈꯟꯕ ꯋꯥꯗꯧꯔꯤꯗ ꯉꯔꯥꯡ ꯑꯩꯅ ꯄꯥꯈꯣꯡ ꯑꯃ ꯆꯟꯕꯗꯣ ꯀꯅꯥꯝꯇ ꯐꯣꯡꯉꯛꯇ꯭ꯔꯦ ꯃꯇꯝꯁꯤ ꯈꯔ ꯇꯦꯟꯕꯅꯔ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯄꯥꯈꯣꯡꯗꯣ ꯂꯨꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯊꯧꯁꯥꯅꯗꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯑꯗꯣ ꯃꯗꯨꯒꯤ ꯄꯥꯎꯈꯣꯡꯗꯣ ꯐꯣꯡꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯃꯇꯝ ꯇꯦꯟꯕꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯗꯣ ꯃꯇꯝꯁꯤ ꯌꯩꯊꯣꯛꯆꯔꯒꯦ ꯍꯞꯇꯥ ꯑꯃ ꯉꯁꯤ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯗꯨꯒꯤ ꯄꯥꯈꯣꯡꯗꯣ ꯑꯗꯨꯒ ꯇꯥꯔꯤꯛ 5 ꯉꯔꯥꯡ ꯂꯩꯕꯥꯛ ꯄꯣꯛꯄꯅꯤ ꯑꯗꯣ ꯍꯞꯇꯥ ꯑꯃ ꯌꯩꯊꯣꯛꯑꯒ ꯇꯥꯔꯤꯛ 5 ꯂꯩꯕꯥꯛ ꯄꯣꯛꯄ ꯐꯥꯎ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝꯁꯦ ꯄꯤꯕꯤꯔꯛꯑꯣ ꯄꯥꯈꯣꯡꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯅ ꯑꯁꯤꯕ ꯑꯃ ꯄꯨꯕ ꯑꯗꯣ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯗꯨꯒꯤꯗꯤ ꯈꯣꯡꯒꯨꯜ ꯇꯥꯗꯦ ꯑꯗꯨꯒ ꯑꯁꯤꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯣꯏꯅ ꯇꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯒꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯃꯥꯔꯁꯀꯤ ꯇꯥꯔꯤꯛ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯚ꯭ꯌꯨꯋꯔꯁꯤꯡꯅ
Ai một thứ gì chứ đó trái à đi cái máy thay ra nào 조금 바로 향이 드는 그 동원에 딴 거는 năng thùng cái chai má thùng cái chim ban nó tinh thần rồi chẳng tiếc chẳng cái này đấy khai đi phút cái đầu này mà đi hẹt thác chân cái thằng tô mà tung tha vào thằng đi
ꯍꯥꯎꯔꯦꯍꯦ ꯌꯨꯇꯨꯕꯀꯤ ꯂꯩꯀꯥꯏ ꯌꯨꯇꯨꯕꯀꯤ ꯂꯩꯀꯥꯏ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤ ꯊꯣꯡꯕꯁꯦ ꯆꯥꯕꯗꯤ ꯑꯩ ꯏꯊꯟ ꯁꯨꯝ ꯆꯥꯔꯦ ꯃꯌꯥꯝ ꯌꯦꯡ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯚꯤꯋꯔꯗ ꯌꯨꯝ ꯅꯛꯄ ꯌꯥꯎꯔꯗꯤ ꯅꯣꯡꯃꯇ ꯄꯨꯟꯁꯤ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯒꯤ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯣꯝ ꯑꯦꯗ꯭ꯔꯦꯁ ꯄꯤꯖꯔꯛꯀꯦ ꯑꯄꯥꯝꯕ ꯏꯟꯁꯥꯡ ꯑꯃ ꯑꯩ ꯄꯤꯖꯖꯒꯦ ꯑꯗꯣ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯒꯤ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯄꯥꯈꯪꯗꯤ ꯌꯥꯏ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯑꯩ ꯌꯨꯝꯗ ꯂꯩꯊꯣꯛꯑꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯌꯨꯇꯨꯕꯇ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯖꯥꯠꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯄꯥꯈꯣꯡꯗꯨ ꯐꯣꯡꯕꯤꯌꯨ ꯑꯩꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯗꯤ ꯚꯤꯋꯔꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯨꯛꯇꯪꯒ ꯆꯟꯖꯒꯦ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯅ ꯑꯁꯤꯕ ꯑꯃ ꯄꯨꯔꯒ ꯆꯠꯄ ꯑꯍꯤꯡꯕ ꯖꯤꯕ ꯑꯍꯨꯝꯁꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯗꯕ ꯄꯨꯔꯤꯕ ꯑꯁꯤꯕꯁꯤ ꯈꯣꯡꯒꯨꯜ ꯑꯣꯏꯅ ꯇꯥꯕ ꯀꯔꯤꯅꯣ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 5ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯣꯃꯦꯟꯇ ꯐꯣꯡꯕꯤꯔꯛꯎ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯒꯦ ꯕꯥꯏ